ꯑꯍꯥꯟꯕ ꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯁꯤꯀꯥ ꯊꯤꯌꯥꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯅꯤ꯫ ꯀꯣꯔꯧꯍꯟꯕ ꯏꯄꯥꯅ ꯑꯇꯤꯌꯥꯗ ꯉꯪꯔꯥꯅꯅ ꯂꯩꯈꯠꯂꯛꯄ ꯇꯟꯖꯥꯅꯤ꯫ ꯑꯍꯥꯡꯕ ꯑꯆꯤꯛꯄ ꯑꯇꯤꯌꯥꯗꯨ ꯎꯆꯦꯛꯁꯤꯡꯅ ꯃꯀꯣꯜꯗꯒꯤ ꯄꯥꯏꯊꯣꯔꯛꯇꯨꯅ ꯀꯣꯏꯁꯥꯟ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯅ ꯅꯤꯜꯂꯤꯉꯩ ꯇꯟꯖꯥꯅꯤ꯫ ꯁꯈꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯨꯞꯅꯣꯝ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯂꯥꯏ ꯊꯧꯃꯩ ꯊꯥꯟꯗꯨꯅ ꯁꯨꯃꯥꯡꯗ ꯂꯩꯔꯤꯉꯩ ꯇꯟꯖꯥꯗꯨꯗꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ꯫ ꯑꯗꯨꯒ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯊꯣꯡꯉꯨ꯫ ꯑꯩ ꯃꯈꯥꯔꯣꯝꯒꯤ ꯏꯇꯥꯎ ꯇꯣꯃꯥꯜꯒ ꯊꯕꯛ ꯑꯃ ꯆꯠꯀꯗꯕ ꯂꯩ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯆꯥꯛꯇꯣ ꯈꯔ ꯉꯜꯍꯟꯕꯤꯌꯨ ꯏꯃꯥ." "ꯍꯥꯏ, ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯣꯏꯅ ꯆꯠꯀꯗꯧꯔꯤꯕꯗꯨꯕꯣ? ꯅꯠꯇꯦ, ꯏꯃꯥꯁꯤ ꯑꯍꯜ ꯑꯣꯏꯔꯤ, ꯋꯥꯔꯦ ꯍꯥꯏꯕꯁꯤ ꯅꯪꯕꯨ ꯈꯪꯈꯤꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯅꯪꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ? ꯃꯤꯒꯤ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯊꯧꯅꯥ ꯐꯈ꯭ꯔꯦꯗ ꯀꯣ ꯏꯆꯥꯗꯤ꯫ ꯏꯃꯥꯒꯤ ꯑꯋꯥꯕꯗꯤ ꯅꯪ ꯅꯣꯡꯃꯇ ꯎꯗꯦꯅꯦ ꯍꯥ?" "ꯑꯁ, ꯏꯇꯥꯎ ꯇꯣꯃꯥꯜꯒꯤ ꯈꯪꯅꯕ ꯊꯕꯛ ꯁꯨꯐꯝ ꯑꯃ ꯂꯩ ꯍꯥꯏ꯫ ꯑꯗꯨꯗ ꯊꯕꯛꯀꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯒꯗꯕꯅꯤ ꯏꯃꯥ." "ꯑꯗꯣ ꯏꯃꯥꯕꯨ ꯀꯅꯥꯅ ꯑꯍꯜ ꯑꯣꯏꯔꯦ ꯍꯥꯏꯔꯤꯅꯣꯅꯦ? ꯑꯁꯨꯛ ꯌꯥꯝꯅ ꯀꯜꯂꯤꯕ ꯏꯃꯥꯁꯤꯕꯣ?" ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯈꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥ ꯃꯃꯥ ꯃꯆꯥꯇꯪ ꯌꯥꯝꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯖꯕ ꯌꯨꯝꯕꯥꯜꯅꯤ꯫ ꯏꯕꯣꯝꯆꯥ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯗ ꯆꯤꯜꯍꯥꯎ ꯊꯤꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯁꯨ ꯅꯣꯝꯗꯨꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥꯕꯨ ꯃꯥꯡꯒꯣꯜꯗ ꯀꯧꯔꯝꯃꯤ꯫ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯑꯣ ꯏꯕꯨꯡꯉꯣ, ꯀꯗꯥꯏꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯃꯥꯡꯒꯣꯜꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦꯍꯦ." "ꯏꯃꯥ, ꯀꯩꯗꯧꯔꯦ? ꯑꯩ ꯑꯁꯣꯝꯗ ꯃꯅꯤꯡꯂꯣꯝꯗ ꯁꯤꯡꯈꯥꯏꯔꯨꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯅꯅꯦ ꯇꯣꯝꯕꯤꯅꯅꯦ ꯃꯣꯏꯒꯤ ꯈꯨꯜꯗ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ, ꯃꯁꯛ ꯃꯇꯧꯒ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏ꯫ ꯏꯃꯥꯗꯤ ꯏꯃꯧ ꯌꯥꯝ ꯑꯣꯏꯅꯤꯡꯉꯦꯕꯨ ꯃꯗꯨ ꯅꯪꯒꯤ ꯈꯪꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯅꯦ ꯇꯣꯝꯕꯤꯒ ꯑꯩꯒ ꯆꯠꯂꯒ ꯍꯥꯏꯔꯨꯔꯗꯕꯅꯤꯀꯣ꯫ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯍꯟꯗꯛꯇꯤ." "ꯑꯁ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯀꯔꯤꯒ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯣꯔꯦꯗꯤ? ꯑꯣ, ꯈꯪꯗꯦ ꯑꯩ, ꯅꯣꯏ ꯊꯣꯛꯄ ꯇꯧꯔꯣ꯫ ꯍꯦꯛ ꯇꯧꯔ ꯅꯨꯄꯤ ꯊꯤꯔꯣ ꯑꯁꯤꯅꯕꯨ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ." "ꯍꯩ, ꯅꯪꯅꯗꯤ ꯍꯥꯏꯔꯤꯕ, ꯅꯪꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤꯅꯦꯍꯦ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕ ꯀꯅꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯨꯝ ꯀꯩ ꯄꯥꯟꯗꯅ ꯀꯅꯥꯕꯨ ꯂꯩꯔꯤꯕꯒꯦ ꯅꯪꯒꯤ ꯂꯣꯡꯒꯥꯗ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯂꯩꯊꯣꯛꯑꯒ ꯂꯩꯕꯒ ꯌꯥꯔꯣꯏꯀꯣ ꯍꯟꯗꯛꯇꯤ꯫ ꯊꯥ ꯄꯥꯡꯈꯠꯂꯛꯄꯗ ꯅꯅꯦ ꯇꯣꯝꯕꯤꯒ ꯑꯩꯒꯅ ꯅꯨꯄꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯔꯗꯕꯅꯤ꯫ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏ." ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯤꯒ ꯁꯈꯤꯒ ꯇꯣꯝꯕꯤꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ, "ꯏꯆꯦ ꯇꯊꯣꯠ, ꯑꯩꯈꯣꯏ ꯏꯆꯦ ꯁꯈꯤꯁꯤ ꯈꯨꯜꯗꯨꯗ ꯏꯪ ꯇꯞꯄꯗ ꯃꯕꯨꯛ ꯃꯄꯥꯎ ꯐꯕꯗ ꯍꯥꯏꯅꯔꯤꯕꯅꯤ ꯏꯆꯦ꯫ ꯏꯆꯦꯁꯤꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯤ ꯃꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯧꯅꯤꯀꯣ꯫ ꯏꯕꯨꯡꯉꯣꯗꯨꯁꯨ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯅꯒ ꯐꯈ꯭ꯔꯕ, ꯁꯨꯕ ꯅꯣꯝꯕꯒ ꯑꯣꯟꯊꯣꯛꯅ ꯀꯠꯈ꯭ꯔꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯂꯦꯝꯕꯤꯁꯤ ꯌꯨꯝꯗꯨꯗ ꯃꯧ ꯑꯣꯏꯔꯕꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯧꯔꯤꯕꯅꯤ꯫ ꯏꯍꯥꯗ ꯂꯥꯛꯇꯒ ꯌꯥꯔꯣꯏꯀꯣ ꯏꯆꯦ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯤ ꯆꯥ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯁꯤꯡꯗꯨꯗ ꯆꯥꯗꯨ ꯄꯤꯔꯝꯃꯤ꯫ ꯁꯈꯤꯅ, "ꯑꯣꯟꯊꯣꯛꯅ ꯏꯪꯅ ꯐꯖꯈ꯭ꯔꯦꯗ ꯏꯃꯧꯗꯤ꯫ ꯂꯥꯛꯑꯣ, ꯏꯃꯥꯒꯤ ꯅꯥꯛꯇ ꯐꯝꯃꯨ ꯂꯥꯛꯑꯣ꯫ ꯁꯦ, ꯁꯤꯗ ꯐꯝꯃꯨꯁꯦ." ꯂꯦꯝꯕꯤ ꯏꯀꯥꯏꯔꯞ ꯇꯧꯗꯨꯅ ꯅꯣꯟꯊꯗꯨꯅ ꯁꯈꯤꯒꯤ ꯅꯥꯀꯟꯗ ꯐꯝꯊꯔꯛꯂꯝꯃꯤ꯫ "ꯏꯃꯧꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯊꯣꯛꯏ꯫ ꯏꯃꯧꯒꯤ ꯏꯆꯤꯜ ꯏꯅꯥꯎꯗꯤ ꯀꯌꯥꯅꯣ?" "ꯑꯩꯒ ꯑꯩꯒꯤ ꯃꯈꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯃꯒ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯤ ꯏꯅꯦ." "ꯇꯊꯣꯠ, ꯏꯃꯧꯁꯤ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯋꯥꯉꯥꯡ ꯁꯉꯥꯡ, ꯃꯆꯤꯜ ꯃꯌꯥꯅꯒ ꯅꯨꯡꯁꯤꯔꯤꯕ꯫ ꯑꯩꯗꯤꯅꯦ ꯀꯨꯏꯅ ꯉꯥꯏꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯤꯕꯣ ꯁꯤꯗꯤ꯫ ꯅꯣꯏ ꯅꯃꯥꯅꯆꯥ ꯌꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯗꯨꯅ ꯃꯇꯝ ꯂꯦꯞꯅꯅꯕꯒꯤ ꯑꯍꯜ ꯊꯥꯔꯛꯑꯗꯕꯅꯤꯀꯣ ꯑꯩꯗꯤ꯫ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯇꯊꯣꯠ, ꯑꯩꯗꯤ ꯍꯥꯏꯖꯔꯤꯁꯤꯅꯤ." ꯇꯊꯣꯠꯅ, "ꯑꯗꯨꯅ ꯐꯔꯗ꯭ꯔꯣ ꯏꯅꯝꯃ?" ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯐꯕ ꯅꯨꯃꯤꯠ ꯊꯕꯥꯟ ꯂꯦꯞꯇꯨꯅ ꯏꯕꯣꯝꯆꯥ
ꯃꯃꯥꯅ ꯌꯥꯝꯅ ꯈꯣꯏꯗꯥꯖꯅ ꯄꯥꯝꯖꯅ ꯈꯟꯖꯕꯤ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯆꯥꯎꯅ ꯑꯋꯥꯠ ꯑꯄꯥ ꯑꯃꯠꯇ ꯌꯥꯎꯗꯅ ꯂꯨꯍꯣꯡꯉꯝꯃꯤ꯫ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯦꯝꯕꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯕꯗ ꯌꯥꯝꯅ ꯇꯟꯕꯤ, ꯍꯥꯏꯅ ꯁꯤꯡꯅ ꯌꯥꯗꯕꯤ, ꯌꯥꯝꯅ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯕꯨ ꯁꯈꯤꯅꯗꯤ ꯑꯉꯥꯡꯅꯤ ꯈꯪꯗꯗꯨꯅ ꯇꯧꯖꯔꯤꯅꯤ, ꯇꯞꯅ ꯇꯞꯅ ꯃꯥꯏ ꯐꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯀꯥ ꯍꯦꯟꯅ ꯉꯥꯡꯁꯛꯄꯗꯤ ꯇꯧꯔꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯈꯤꯅ "ꯍꯥꯏ ꯃꯧ, ꯂꯦꯝꯕꯤ, ꯑꯣ ꯃꯧ, ꯀꯗꯥꯏꯗ ꯂꯩꯒꯦꯅꯦꯍꯦ? ꯅꯣꯏꯕꯨ ꯇꯥꯗꯕ꯭ꯔꯅꯦ? ꯍꯥꯏ ꯃꯧ, ꯅꯪꯕꯨ ꯂꯩꯇꯕ꯭ꯔꯅꯦꯍꯦ? ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ? ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯃꯗꯨꯕꯣ?" ꯂꯦꯝꯕꯤ ꯍꯀꯥꯝ ꯋꯥ ꯋꯥ ꯆꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯑꯁ, ꯀꯩꯅꯣ ꯏꯃꯥ ꯎꯔꯥꯎ ꯊꯔꯥꯎꯔꯒ ꯄꯪꯀꯧꯗ ꯀꯧꯔꯤꯗꯨꯕꯣ? ꯃꯤ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯀꯩꯅꯣ ꯈꯪꯗꯦꯕ, ꯄꯪꯂꯥꯎꯗ ꯍꯦꯛ ꯂꯥꯎꯔꯗꯅ ꯇꯨꯝꯐꯝꯒ ꯑꯃꯠꯇ ꯍꯦꯛ ꯈꯪꯗꯦ ꯋꯥꯅꯦ." "ꯍꯥꯏ ꯃꯧ, ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ? ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯍꯧꯖꯤꯛꯄꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯃꯇꯝꯂꯣ ꯅꯣꯏꯕꯣ? ꯌꯦꯡꯉꯣꯏ, ꯏꯃꯥꯅ ꯊꯥꯔꯤꯕ ꯏꯪꯈꯣꯜꯒꯤ ꯃꯅꯥ ꯃꯁꯤꯡꯁꯤꯡꯁꯦ ꯏꯁꯤꯡ ꯈꯔ ꯆꯥꯏꯌꯨꯅꯦ ꯅꯪꯕꯣ꯫ ꯏꯃꯥꯗꯤ ꯈ꯭ꯋꯥꯡꯁꯦ ꯅꯥꯔꯦꯅꯦ, ꯉꯔꯥꯡꯗꯒꯤ ꯂꯦꯡꯕ ꯈꯣꯠꯄꯁꯦ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯕꯦꯝꯃ ꯅꯪꯕꯣ." "ꯀꯗꯥꯏꯗ, ꯉꯝꯖꯄꯣꯟꯇꯦ. ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯏꯁꯥꯁꯦ ꯄꯨꯝꯇꯦꯛ ꯍꯦꯛ ꯇꯦꯛꯑꯕꯅꯤ, ꯑꯗꯨꯒ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯕꯁꯤꯗ ꯐꯥꯎ ꯑꯃꯨꯛ ꯀꯣꯏꯍꯧ ꯍꯧꯗꯣꯛꯄꯤꯔꯛꯑꯒ ꯏꯁꯤꯡ ꯆꯥꯏꯌꯨ ꯀꯥꯏꯅ? ꯅꯠꯇꯦ, ꯏꯃꯥꯒꯤꯁꯤꯕꯨ ꯑꯩꯁꯤꯕꯨ ꯌꯨꯝꯁꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤꯅꯥꯏ ꯑꯣꯏꯅꯒ ꯎꯕꯤꯕ꯭ꯔꯣ? ꯉꯝꯖꯗ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯏꯁꯤꯡ ꯆꯥꯏꯕꯒ ꯉꯝꯃꯣꯏ ꯑꯩꯗꯤ꯫ ꯇꯨꯝꯃꯨꯕꯒꯤ ꯏꯁꯥꯁꯦ ꯈꯔꯒ ꯋꯥꯕꯅꯤ, ꯀ꯭ꯋꯥꯗꯨ ꯃꯇꯞ ꯑꯝꯇ ꯆꯥꯔꯨꯒꯦ, ꯊꯥꯖꯅꯤꯡꯗꯕ ꯅꯥꯕ." ꯁꯤ ꯍꯥꯏꯔꯝꯃꯒ ꯂꯦꯝꯕꯤ ꯃꯁꯝ ꯃꯅꯥ ꯁꯦꯝꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ꯫ "ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯩꯒꯤ ꯏꯃꯧꯁꯦ, ꯀꯔꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯔꯛꯀꯗꯕꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯑꯩꯅ ꯍꯦꯛ ꯆꯥꯏꯕ ꯍꯥꯏꯗꯨꯅꯤ ꯏꯁꯤꯡꯁꯦ, ꯃꯥꯁꯨꯅꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯗ ꯋꯥꯕꯨꯗꯤ ꯋꯥꯖꯔꯕꯅꯤ." ꯁꯈꯤ ꯈ꯭ꯋꯥꯡ ꯅꯥꯔꯕꯁꯨ ꯅꯥꯟꯅ ꯏꯪꯈꯣꯜꯗ ꯍꯧꯔꯤꯕ ꯃꯅꯥ ꯃꯁꯤꯡꯁꯤꯡ ꯑꯗꯨ ꯏꯁꯤꯡ ꯆꯥꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯏꯕꯣꯝꯆꯥ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯂꯛꯂꯝꯃꯤ꯫ "ꯀꯔꯤꯅꯣ ꯏꯃꯥ? ꯏꯃꯥꯕꯨ ꯉꯔꯥꯡꯗ ꯈ꯭ꯋꯥꯡ ꯅꯥꯏ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯏꯃꯥ? ꯏꯁꯤꯡ ꯑꯃꯨꯛ ꯆꯥꯏꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯂꯦꯝꯕꯤꯗ ꯆꯥꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯏꯃꯥ? ꯅꯥꯕ ꯑꯃꯨꯛ ꯍꯦꯟꯖꯤꯟꯕ ꯇꯥꯔꯦ ꯇꯧꯔꯤꯁꯦ꯫ ꯂꯦꯝꯕꯤ, ꯑꯣ ꯂꯦꯝꯕꯤ, ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ? ꯍꯥꯏ, ꯀꯧꯔꯨꯔꯅꯨ ꯏꯕꯨꯡ, ꯆꯥꯛꯈꯨꯝꯒꯤ ꯊꯥꯎ ꯊꯨꯝ ꯀꯔꯤꯅꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯒꯤꯅꯦ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯈꯔ ꯂꯩꯔꯨꯁꯣ ꯍꯥꯏꯗꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ ꯏꯕꯦꯝꯃꯗꯣ꯫ ꯃꯥꯅꯗꯤꯅꯦ ꯃꯥ ꯂꯥꯛꯑꯒ ꯆꯥꯏꯒꯦꯅ ꯍꯥꯏꯖꯔꯝꯕꯅꯤ꯫ ꯏꯃꯥꯅ ꯃꯥ ꯂꯥꯛꯄ ꯉꯥꯏꯅ ꯄꯣꯊꯥꯁꯨ ꯈꯔ ꯆꯥꯏꯔꯒꯦꯅ ꯆꯥꯏꯔꯝꯃꯤꯕꯅꯤ꯫ ꯃꯥꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯁꯦ ꯇꯧꯕꯗ ꯌꯥꯝꯅ ꯋꯥꯖꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯨꯅꯦ ꯑꯩꯒꯤ ꯑꯉꯝꯕ ꯈꯔꯁꯤꯗꯤ ꯑꯗꯨꯝ ꯇꯧꯒꯦꯗ ꯏꯆꯥꯁꯤꯗꯤ꯫ ꯊꯕꯛ ꯁꯨꯡꯇꯧ ꯇꯧꯗꯨꯅ ꯂꯩꯕꯁꯤꯅ ꯍꯛꯆꯥꯡꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯏꯃꯥ ꯏꯕꯨꯡꯉꯣ꯫ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯣꯏꯅ ꯇꯧꯔꯤꯕꯅꯤꯅꯦ ꯏꯃꯥꯒꯤꯁꯦ." "ꯌꯥꯔꯤꯁꯦ ꯏꯃꯥ, ꯏꯃꯥꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯅ ꯂꯩ꯫ ꯅꯥꯔꯒ ꯋꯥꯗꯣꯏꯁꯦ ꯏꯃꯥ ꯈꯛꯇꯅꯤ ꯏꯃꯥ. ꯅꯍꯥꯟꯗꯁꯨ ꯈꯣꯡ ꯅꯥꯗꯅ ꯇꯧꯔꯤꯗꯨꯅꯤ. ꯄꯣꯊꯥꯔꯒ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯅꯤꯡꯗꯦ ꯏꯃꯥ ꯅꯪꯁꯦ. ꯍꯌꯦꯡꯗꯒꯤꯗꯤ ꯊꯕꯛ ꯑꯝꯇ ꯌꯥꯎꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ ꯅꯪ. ꯂꯦꯝꯕꯤꯁꯨ ꯂꯩ, ꯑꯩꯁꯨ ꯂꯩꯔꯤ. ꯌꯥꯔꯤꯁꯦ ꯏꯃꯥ, ꯄꯣꯊꯥꯔꯣ. ꯑꯩ ꯇꯧꯔꯒꯦꯁꯦ. ꯁꯦ, ꯏꯁꯤꯡꯁꯦ ꯑꯩ ꯆꯥꯏꯔꯒꯦꯕ." ꯑꯁꯨꯝꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯂꯦꯝꯕꯤꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯈꯤꯅ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯒ ꯂꯧꯇꯥꯟꯅꯕ ꯇꯧꯗꯅ ꯊꯕꯛ ꯑꯌꯥꯝꯕ ꯄꯨꯝꯕ ꯁꯈꯤꯅ ꯋꯥ ꯉꯥꯡꯅꯗꯅ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯇꯧꯕ ꯉꯥꯏꯗꯅ ꯁꯈꯤꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯅ ꯆꯠꯂꯤꯕ ꯁꯥꯖꯠ ꯂꯝꯆꯠꯁꯤꯡ ꯑꯁꯤ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥꯗꯁꯨ ꯅꯣꯡꯃꯇ ꯈꯪꯍꯜꯂꯝꯗꯦ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯇꯧꯖꯔꯤꯅꯤ, ꯃꯇꯝ ꯈꯔ ꯂꯩꯔꯒ ꯒ꯭ꯌꯥꯟ ꯃꯥꯏꯅ ꯇꯥꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥꯗ ꯈꯪꯍꯟꯗꯅ ꯂꯣꯏꯅ ꯉꯝꯅꯕ ꯇꯧꯖꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯁꯈꯤꯅ ꯂꯦꯝꯕꯤꯕꯨ ꯃꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯅꯨꯡꯁꯤꯖꯩ꯫ ꯂꯦꯝꯕꯤ ꯃꯉꯣꯟꯗ ꯆꯩꯕꯤꯅꯕ ꯉꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤ ꯃꯇꯥꯒꯨꯝ ꯅꯣꯡꯃꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯧꯕ ꯍꯦꯟꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯕꯗ, ꯆꯠꯅꯤꯡꯕꯗ ꯆꯠꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯕꯣꯝꯆꯥꯅ "ꯍꯥꯏ, ꯇꯥꯕ꯭ꯔꯥ? ꯂꯦꯝꯕꯤ, ꯇꯥꯕ꯭ꯔꯥꯅꯦ ꯅꯪꯕꯣ? ꯑꯩꯒꯤ ꯈꯥꯎꯗꯣ ꯄꯨꯊꯣꯔꯛꯎꯅꯦꯍꯦ, ꯊꯦꯡꯉꯦꯅꯦ ꯅꯣꯏꯕꯣ. ꯃꯇꯝꯁꯦ ꯌꯧꯈ꯭ꯔꯦꯅꯦꯍꯦ. ꯏꯇꯥꯎ ꯇꯣꯃꯥꯜꯗꯣ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤꯅꯦ." "ꯑꯣ, ꯄꯨꯔꯦ, ꯂꯥꯛꯑꯦ, ꯃꯣꯏꯗꯥꯆꯧ. ꯁꯤꯗ ꯂꯩꯔꯦ ꯈꯥꯎꯗꯣ. ꯄꯣꯠ ꯆꯩꯗꯣ ꯑꯝꯇ ꯌꯦꯡꯕꯤ, ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ ꯍꯥꯏꯗꯣ." ꯁꯈꯤꯅ "ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛꯅꯣꯅꯦ ꯅꯪꯅ ꯂꯩꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯏꯕꯨꯡꯉꯣ?
मा था अममुक्ति लेरकनी थबक सुफमदुसु हाने इताउगा चत्तुनी येंगुरबनी यामना वाबा थबकते नत्तेदा इमा लेम्बे नंग इमाना हाइबेलोको इमागी सेवा फजन तौबियुको इमासे अखोइगी खनबदा यामना वाजरबनी नंगने इमाबु नुंगाइना थंबिदुना इमाबु पेलहलुको लेम्बे अइसु खंगिदा मखोइदा चौ अइना खंगना इमागी सेवा तौगनिये अखोइ मयाम चंगदनी इमासे नुंगाइना थमदोइनी मोइदा चौ वखल नुंगाइदबा तौनु इमागीदी अइ लेरिसिदी कैसमता खल्लुनुदा मोइदा चौ वखलदो नुंगाइना चटपियु पंखंदा खंजिलदी कमाइ तौदोइनो असुमना इबोमचादु मतम खरा लंफैदा थबक चटख्रे अदुबा लेम्बीदी इबोमचा चटखिबदगी हेन्ना मतोन थोख्रे माना तौनिंगबदा तौदुना युमदुदा कुसिरासी तौदुना यामना नुंगाइना लेरम्मी माओ है माओ अइबु कदाइदा सख्रबा जातनुनि मसिबो युमसिदा असुक लेनिंगदबो मौसिबु करम्बा मौनुने सिबो नोंग हेक nganbaga लेकाइगी वाथि सुबा अमुक चख्रा जातलनि मसिबो नोंग मनोमगे असुम हेंजिलै अइगी मौसि मतौ करमना ngangnadोइनोनि मसिबो अइबो फरकद्रा हाइदना अइना येंगा इबसे फनदि मकुइरेसे अइनादि मसि कयादे इंग तपख्रबनो नुंगसिख्रबनो हाइदुना हाइनजदुना युमसिदा पोरखिबनिदो ओंथोकपनिदको अइसे असोमदा लेम्बीदी थोइनुगी पोटफमदा फमदुना क्वासादुना मिवा ngangnadुना लेरम्मी थोइनुना लेम्बिया खुलसिदा ख्वाइदगी मसक मदौ फजबि मौसि इमौना हाइनरिबसे नंगबु ताद्रोमी मौना हासिंगसिना नंगबुन्या कलक्तना याम हाइनरिन हे लेम्बीना ताई ताइने खुलसिदा अइंगोंदगी हेन्ना फजबा मौदि लेते इनि कनागी अहंदगी अंगांगदगी अइंगोंदगी हेन्ना फजबा अमत्ते हेक लेते वानी इने नंगबो अदुगनी इने अइसे अइखोइता चौना लोना चाना नुंगसिना अइना आहाइबदा थौबसिदनी खुलसिगी मीसिंगसे यामना कलक्नबा यावरे हाइनसु ताइये मी इने नंगबो मानी चुम्मिको नंगना हाइरिबदो कलक्नरी इमौसि अदो ngaइखुनि नंगबु नोइगे युमथंगनबा पिसक्की ममौदुबु थबक कयाम फै हाइनैनि नंगबो मनी ममौदो यामनसु नुंगसिने हाइनैनि मदुबो थबक अमा तौबदा मनी ममौ पुन्नगा तौमिने हाइरिनिया नत्तिनि चुम्ब्रो मि नंगबो ताला प्रोसिबो कदाइदे इने कनानबा हाइजिलिनो अइखोइदी युमथंगनना लेबनिना लोइनि हेक मताइदो नोंग हेक nganbaganido मदुगी मौदुना मनियम असोनबिदुदा थबक पुमनमक तोहलिबसे असोनबि इने पिसक्तो ngamda थबक तौजबदो येंगबदा कयादे नुंगाइत्रे इने आइडिया अदुगनी इने मपामसिदने नोंग मकांगदि इने माने चलिबसे ओंथोकनि येंनिंखिद्रबजानि कोइने मितकसी नारबजानि थंगनना लेबा इखोइदि हैमा चुम्ब्रो मिलेम्बि नंगना हाइरिबा मयामसिबो ओंथोकनसु ngamख्रेदा मदुगी मौदुदिया इमाइ पेमा ngamख्रेदको असुमना लेम्बि अरानबा पाउ कयामा थोइनुदा हाइजिन्दुना मीगी मिवा कयामा ngangbा याबा ngangnaraba matong mayumda numidaang taraba matamda hanjilaklammi कदाइदा चलुगे नि इबेमा नंगबो ngasaidagiya इमादा sida चलुगे खोलुगे सु करिमता हाइरमदि इमादि नंग लेबोइ खंदुना ngasaidagi कौरुरि अयुक साक साबगी कोलु खाक्तुसु फेंगमदे नंगना तौरिबो येंगोय नवाना पुरोइबना लंगफैदा लापना लेख्रकांदा इमुंगदा लुखाक जगुम नमदुना थंबसे फत्ते तौहैदि हाइना हाइनरिबनिनिया अदुगा नंगदि अयुक चाबगी कोलिकसिंगदो मनिंग थोंगसिदे इचाइदुना लेरमिनिया असुक थेंगसि फावबा कदाइदा कनागिदा लेरुगे नंगबो इमाना फेंगदि यारे केदौरगे नोंग फादो खक्ता फेंगबदा वायाव ngangnei नमित चुप्पा अइना फेंगदुना लाक्पसे कई हाइगे इमादा थबक लेदननि अइना ngasaidige चलुरिबसे नत्तेनि अइबि युमसिदा अदोम सुरु हेंग लेसिनदुना लेयु हाइरिबो इमागिसिबो नत्तेनि हे इमाना हाइबदि कोलु खांगनमदुना थंबसे फत्तेया नंगना चलुरसु ngana hanjilaktuना नसागिना थौसे खंगना तौ हाइबनिनि इमाना हाइबदि ओ फारिसे इमाना वाइरम सिट नांदन वाइगा लोइना तैरदना लोइरबनि नंग लाइ थोमैदो थांदोरो चलो तौबीबा अदुसु खरा तौथोपिरम याद्रो अइगी सरुकसे खाक्त्रबमक्ति सुयामक हेक यादबदो असुमना मतम खरसु हौखिरम्मी सखीदी नोंगमा नोंगमागी अवाबा हाइबदो ओइरबनि
ꯃꯍꯥꯛꯅ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯐꯕ ꯋꯥ ꯄꯥꯎꯇꯥꯛꯅꯆꯤꯡꯕꯁꯤꯡ ꯍꯥꯏꯔꯕꯁꯨ ꯂꯦꯝꯕꯤꯅ ꯃꯋꯥ ꯑꯃꯠꯇ ꯂꯧꯕꯤꯔꯝꯗꯦ꯫ ꯂꯦꯝꯕꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧ, ꯆꯠꯅꯤꯡꯕꯗ ꯆꯠ, ꯃꯥꯒꯤ ꯀꯨꯁꯤ ꯔꯥꯁꯤ ꯇꯧꯗꯨꯅꯇ ꯂꯩꯔꯝꯃꯤ꯫ ꯁꯈꯤꯕꯨ ꯃꯍꯥꯛꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯜꯂꯝꯃꯤ꯫ ꯕꯦꯝꯃ, ꯍꯩ ꯇꯥꯕ꯭ꯔꯣꯅꯦ ꯅꯪꯕꯣ? ꯂꯦꯝꯕꯤ, ꯍꯩ ꯕꯦꯝꯃ! ꯑꯣ ꯀꯔꯤꯅꯣ? ꯃꯅꯤꯡꯂꯣꯝꯗ ꯀꯣꯟ ꯐꯦꯡꯕꯒꯤ ꯃꯈꯣꯟꯒ ꯇꯥꯕꯤꯗ꯭ꯔꯕꯣ ꯏꯃꯥꯕꯣ? ꯄꯪꯂꯥꯎꯗ ꯂꯥꯎꯔꯤꯗꯨꯕꯣ? ꯅꯨꯡꯁꯥꯅꯒ ꯅꯨꯡꯁꯥ ꯁꯥꯒꯠꯂꯛꯄꯁꯤꯗ ꯇꯥꯅꯤꯡꯗꯕꯅꯕ? ꯀꯩ ꯍꯥꯏꯒꯦꯅ ꯀꯧꯔꯤꯕꯅꯣ ꯈꯪꯗꯦ, ꯇꯥꯖꯅꯤꯡꯗꯕꯅꯕ? ꯀꯩꯅꯣ ꯍꯥꯏꯔꯣꯗꯅ ꯂꯥꯛꯑꯗꯤ? ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯈꯔꯁꯤ ꯅꯪꯅ ꯊꯕꯛ ꯂꯣꯏꯔꯒ ꯈꯔ ꯁꯨꯕꯤꯌꯨ꯫ ꯀꯨꯏꯔꯦ ꯐꯤꯔꯣꯜꯁꯤꯡꯁꯦ ꯁꯨꯗꯕ, ꯃꯅꯝ ꯆꯦꯜꯂꯦꯅꯦ꯫ ꯅꯪꯅ ꯅꯪꯒꯤ ꯐꯤꯔꯣꯜ ꯁꯨꯕꯗ ꯏꯃꯥꯒꯤꯁꯦ ꯈꯔ ꯁꯨꯕꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯅ ꯀꯧꯔꯤꯕꯅꯤꯅꯦꯍꯦ꯫ ꯌꯥꯝꯅ ꯌꯥꯝꯕ ꯐꯤꯔꯣꯜ ꯅꯠꯇꯦꯗ ꯏꯃꯥꯒꯤꯁꯤꯗꯤ꯫ ꯀꯔꯤ? ꯅꯠꯇꯦ, ꯀꯔꯤꯕ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯌꯨꯝ ꯑꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕꯤꯕ꯭ꯔꯣ ꯑꯩꯁꯤꯕꯨ ꯏꯃꯥꯅ? ꯉꯝꯖꯗ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯊꯤꯕꯣꯡ ꯆꯥꯕ ꯌꯥꯅꯕꯒꯤ ꯍꯥꯏꯗꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯤ, ꯑꯗꯨꯒ ꯀꯣꯜ ꯂꯨꯈꯥꯛꯁꯤꯡꯗꯨ ꯐꯥꯎꯕ ꯐꯦꯡꯕ ꯂꯣꯏꯗ꯭ꯔꯤ, ꯑꯗꯨꯒ ꯐꯤ ꯑꯃꯨꯛꯁꯨ ꯀꯥꯏꯅ꯫ ꯉꯝꯖꯗ꯭ꯔꯤ꯫ ꯅꯈꯣꯡꯅ ꯈꯨꯠꯁꯨ ꯇꯦꯛꯄ ꯅꯠꯇꯦ, ꯅꯃꯤꯠ ꯅꯅꯥ ꯌꯥꯗꯕꯁꯨ ꯅꯠꯇꯦ꯫ ꯏꯃꯥꯅ ꯆꯥꯛꯄꯨ ꯈꯝ ꯆꯥꯔꯤꯗꯨꯕꯨ ꯅꯁꯥꯒꯤ ꯐꯤ ꯑꯃꯅꯤ ꯐꯥꯎꯕ ꯍꯦꯛ ꯁꯨꯕ ꯉꯝꯖꯗ꯭ꯔꯣ ꯏꯃꯥꯕꯣ? ꯑꯩꯗꯤꯅꯦ ꯁꯨꯕ ꯉꯝꯃꯣꯏ꯫ ꯅꯪꯒꯤ ꯑꯃꯣꯠꯄ ꯐꯤꯁꯤꯡꯗꯨ, ꯑꯗꯨꯒ ꯑꯩꯒꯤ ꯁꯨꯒꯗꯕ ꯐꯤꯔꯣꯜꯁꯨ ꯑꯃꯠꯇ ꯍꯦꯛ ꯂꯩꯖꯗꯦ꯫ ꯍꯩꯃꯋꯥ, ꯀꯔꯤꯅꯣ ꯃꯁꯤꯕꯣ? ꯅꯠꯇꯦ, ꯀꯔꯤꯒꯤꯅꯣꯅꯦꯍꯦ ꯅꯪꯅ ꯑꯗꯨꯛ ꯀꯟꯅ ꯉꯥꯡꯁꯛꯏꯕ ꯃꯌꯥꯝꯗꯨꯕꯣ? ꯇꯣꯛꯑꯣꯀꯣ, ꯌꯥꯔꯦ ꯇꯣꯛꯑꯣ꯫ ꯏꯃꯥ ꯌꯨꯝ ꯊꯪꯅꯕ ꯇꯥꯔꯒ ꯌꯥꯝꯅ ꯏꯀꯥꯏꯀꯣ꯫ ꯇꯣꯛꯑꯣ꯫ ꯐꯤꯁꯤ ꯏꯃꯥ ꯁꯨꯔꯒꯦ, ꯌꯥꯔꯦ ꯑꯩ ꯁꯨꯔꯒꯦ꯫ ꯇꯣꯛꯑꯣꯁꯤ ꯏꯕꯦꯝꯃ꯫ ꯁꯈꯤ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ, ꯃꯁꯤꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯥꯝꯖꯅ ꯊꯤꯖꯈꯤꯕ ꯏꯃꯧꯗꯨꯅꯤꯀꯣ ꯃꯁꯤ꯫ ꯃꯇꯝꯗꯨꯗꯗꯤ ꯀꯌꯥꯗ ꯏꯪ ꯇꯞꯂꯤꯕ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯇꯤꯟ ꯆꯪꯕꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤꯅꯤ ꯑꯩꯒꯤ ꯏꯃꯧꯁꯦ꯫ ꯉꯜꯂꯤꯀꯥꯟ ꯅꯧꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯃꯥꯅ ꯇꯧꯕ ꯈꯨꯗꯤꯡ ꯌꯥꯗꯨꯅ ꯂꯥꯛꯄ, ꯊꯕꯛ ꯈꯨꯗꯤꯡ ꯑꯩꯅ ꯃꯥꯕꯨ ꯋꯥꯈꯤꯅꯤ ꯍꯥꯏꯗꯨꯅ ꯎꯁꯤꯟꯅꯗ ꯈꯪꯁꯤꯟꯅꯗ ꯑꯩꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯒꯤ ꯃꯍꯩꯅꯤꯀꯣ ꯉꯁꯤ ꯃꯥꯅ ꯑꯩꯒꯤ ꯏꯊꯛꯇ ꯑꯁꯨꯝꯅ ꯉꯥꯡꯂꯤꯕꯁꯦ꯫ ꯅꯣꯡꯃ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯈꯤ ꯁꯨꯃꯥꯡꯗ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯂꯩ꯫ ꯂꯦꯝꯕꯤ ꯑꯗꯨ ꯃꯀꯦ ꯁꯦꯝꯗꯨꯅ ꯃꯥꯡꯒꯣꯜꯗ ꯊꯣꯛꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯒꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏ, ꯑꯗꯨꯅ ꯉꯁꯤꯗꯤ ꯑꯩ ꯌꯨꯝꯗ ꯆꯠꯂꯨꯗꯕ ꯌꯥꯗ꯭ꯔꯤ꯫ ꯍꯜꯂꯛꯄꯁꯨ ꯈꯔ ꯊꯦꯡꯉꯛꯀꯅꯤ ꯏꯃꯥ ꯑꯩ꯫ ꯆꯥꯛꯇꯣ ꯏꯃꯥꯅ ꯈꯔ ꯊꯣꯡꯗꯣꯛꯄꯤꯔꯝꯃꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡꯒꯤꯗꯣ ꯏꯃꯥ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯤ ꯉꯔꯥꯡꯒꯤ ꯆꯖꯤ ꯈꯔ ꯂꯩꯍꯧꯕꯅꯤ, ꯑꯗꯨ ꯑꯗꯨꯝ ꯆꯥꯔꯣ꯫ ꯊꯨꯝꯒꯔ ꯏꯁꯤꯡꯒꯔ ꯀꯩꯅꯣ ꯇꯣꯠꯂꯒ ꯍꯦꯛ ꯆꯥꯔꯣ꯫ ꯑꯩ ꯍꯦꯟꯖꯥꯡꯒ ꯊꯣꯡꯉꯝꯗ꯭ꯔꯦ꯫ ꯍꯦꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯗꯨꯅ ꯂꯩꯔꯕꯗꯤ ꯊꯦꯡꯉꯅꯤ ꯍꯥꯏꯗꯅ ꯉꯁꯤꯒꯤꯗꯤ ꯌꯥꯅꯕ ꯆꯥꯔꯣ ꯏꯃꯥꯁꯨ꯫ ꯑꯁꯣꯝꯗ ꯑꯩꯈꯣꯏ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯑꯩꯗꯣ ꯈꯔ ꯊꯨꯔꯦ, ꯑꯗꯨꯅꯅꯦ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯉꯔꯥꯡꯅꯁꯨ ꯍꯥꯏꯗꯦ ꯅꯪꯗꯤ ꯏꯃꯥꯗ꯫ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦꯍꯦ? ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯁꯤꯔꯅꯦ ꯅꯪꯕꯣ? ꯉꯔꯥꯡ ꯍꯥꯏꯗ꯭ꯔꯁꯨ ꯍꯧꯖꯤꯛ ꯍꯥꯏꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯦ ꯂꯥꯛꯄꯤꯔꯅꯨ, ꯑꯩ ꯏꯊꯟꯗ ꯑꯗꯨꯝ ꯆꯠꯆꯒꯤ ꯌꯥꯅꯤ꯫ ꯑꯣ, ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯠꯂꯨꯔꯒ ꯌꯦꯡꯖꯔꯨꯔꯒꯦ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯄꯪꯍꯪꯗ ꯍꯪ, ꯇꯥꯅꯤꯡꯗꯕꯅ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯊꯣꯡꯒꯥꯜꯔꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯁꯈꯤꯅ ꯇꯞꯅ ꯁꯣꯟꯖꯍꯧꯏ꯫ ꯑꯩꯒꯤ ꯏꯃꯧꯁꯤꯕꯨ ꯀꯔꯤ ꯂꯥꯏ ꯑꯣꯛꯅꯔꯕꯅꯣ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯅꯧꯔꯤꯀꯥꯟꯗꯗꯤ ꯑꯁꯨꯝꯅ ꯈꯛ ꯇꯧꯈꯤꯗꯕꯅꯤꯀꯣ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯅꯦꯝ ꯑꯩꯒꯤ ꯋꯥ ꯇꯥꯗꯕ, ꯊꯧꯒꯂꯣꯟ ꯈꯪꯗꯕ, ꯑꯩꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯅꯤꯡꯕ ꯄꯣꯛꯇꯕ ꯃꯧꯁꯤꯕꯨ ꯀꯔꯤ ꯃꯧꯅꯣ ꯈꯪꯗ꯭ꯔꯦꯅꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡꯁꯦ ꯑꯗꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ꯫ ꯍꯟꯗꯛ ꯏꯕꯨꯡꯉꯣ ꯂꯥꯛꯄꯗ ꯋꯥꯔꯤ ꯑꯃꯨꯛꯇ ꯐꯖꯅ ꯁꯥꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯣꯟꯊꯣꯛꯅ ꯂꯨꯗꯧꯔꯤꯗ ꯇꯧꯔꯤꯕꯁꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯈꯤ ꯑꯗꯨ ꯂꯩꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯃꯑꯣꯡꯗ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯗꯤ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯁꯈꯤꯗ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯦ꯫ ꯏꯃꯥ, ꯆꯥꯛ ꯂꯣꯏꯔꯦ꯫ ꯍꯦꯟꯖꯥꯡꯁꯨ ꯆꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏꯕꯅꯤꯅ ꯍꯦꯟꯖꯥꯡꯒ ꯄꯨꯊꯣꯔꯛꯇ꯭ꯔꯁꯦ꯫ ꯆꯒꯪꯁꯦ ꯁꯤ ꯑꯗꯨꯝ ꯆꯥꯔꯨꯁꯦ꯫ ꯕꯦꯝꯃ, ꯃꯧ, ꯑꯩ ꯆꯥꯛꯀ ꯑꯃꯠꯇ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯈꯅꯥꯎꯁꯦ ꯌꯣꯠꯄꯗ ꯌꯥꯝꯅ ꯅꯥꯏꯅꯦ ꯅꯪꯕꯣ꯫ ꯆꯝꯐꯨꯠ ꯑꯣꯏꯅ ꯈꯔ ꯐꯨꯠꯂꯛꯀꯦꯔꯣ ꯏꯃꯥꯗ ꯅꯪꯕꯣ? ꯑꯣ, ꯉꯝꯖꯗ꯭ꯔꯦ꯫ ꯁꯤꯕ꯭ꯔꯥ ꯍꯥꯏꯔꯁꯨ ꯁꯤꯗꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯑꯁꯨꯝ ꯌꯦꯠꯇꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯀꯣꯛ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ꯫ ꯃꯁꯤꯗꯩꯁꯤꯗ ꯅꯣꯏꯅ ꯆꯥꯅꯤꯡꯕ ꯈꯟꯗꯅ ꯊꯣꯡꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏꯌꯦ꯫ ꯅꯠꯇꯦ, ꯑꯩꯈꯣꯏꯗ ꯑꯁꯨꯝ ꯌꯦꯠꯇꯨꯅ ꯃꯤ ꯋꯥꯍꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛ ꯁꯤꯖꯈ꯭ꯔꯣ꯫ ꯍꯧꯖꯤꯛ ꯆꯝꯐꯨꯠꯀ ꯐꯨꯠꯇꯨꯅ ꯂꯩꯕ ꯉꯝꯖꯔꯔꯣꯏ ꯑꯩꯗꯤ꯫ ꯆꯒꯪꯁꯦ ꯑꯗꯨꯝ ꯆꯥꯎꯁꯦ, ꯆꯥꯎꯋꯣ꯫ ꯁꯤ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤꯅ ꯆꯥꯛꯇꯨ
ꯁꯈꯤꯒꯤ ꯃꯆꯤꯟꯗ ꯅꯝꯁꯤꯜꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯕꯣꯝꯆꯥꯁꯨ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯩ ꯂꯥꯛꯑꯦ ꯏꯃꯥ꯫ ꯏꯃꯥ ꯀꯩꯗꯧꯔꯒꯦ? ꯏꯃꯥ ꯂꯦꯝꯕꯤ ꯏꯃꯥꯁꯤ ꯀꯩꯗꯧꯔꯦ? ꯏꯃꯥ! ꯂꯦꯝꯕꯤ ꯑꯗꯨ ꯏꯕꯣꯝꯆꯥꯗꯨ ꯈꯪꯍꯧꯗꯅ ꯂꯥꯛꯄꯗꯨꯗ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯍꯩꯃꯥ ꯃꯣꯏꯇꯥꯆꯧ ꯀꯔꯣꯝꯗꯒꯤꯅꯣ ꯇꯧꯔꯛꯏꯁꯤꯕꯣ? ꯂꯥꯛꯀꯅꯤꯁꯨ ꯍꯥꯟꯅ ꯍꯥꯏꯗꯦ꯫ ꯏꯃꯥꯁꯦ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯗ ꯑꯩꯅ ꯆꯥꯛ ꯏꯜꯂꯝꯕꯅꯦ ꯇꯥꯆꯧ꯫ ꯏꯃꯥ ꯇꯨ ꯌꯦꯡꯉꯨꯁꯤ ꯅꯆꯥꯅꯨꯄꯥ ꯂꯥꯛꯑꯦ ꯌꯦꯡꯉꯨ ꯇꯨ ꯏꯃꯥ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯣꯝꯆꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ ꯏꯕꯨꯡꯉꯣ? ꯐꯔꯦ ꯏꯆꯥ ꯂꯥꯛꯄ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯃꯥꯁꯤ ꯌꯥꯝꯅ ꯋꯥꯔꯤꯅꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯔꯒ ꯁꯈꯤ ꯑꯗꯨ ꯀꯞꯆꯔꯝꯃꯤ꯫ ꯏꯕꯣꯝꯆꯥꯗꯤ ꯃꯃꯥ ꯁꯈꯤꯅ ꯀꯞꯂꯤꯕꯗꯨ ꯃꯁꯥ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯑꯃꯗꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯗꯨ ꯎꯕꯗꯒꯤ ꯀꯞꯆꯔꯤꯕꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯀꯞꯀꯅꯨ ꯏꯃꯥ, ꯀꯞꯀꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯥ ꯂꯥꯛꯑꯕꯁꯤꯗꯤ ꯏꯃꯥ ꯅꯥꯕ ꯌꯥꯗꯦꯀꯣ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯣꯜꯂꯕꯤ ꯃꯃꯥꯕꯨ ꯏꯕꯣꯝꯆꯥꯅ ꯁꯝꯗꯨꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯕꯤꯔꯛꯇꯨꯅ ꯐꯃꯨꯡꯗ ꯍꯤꯞꯍꯜꯂꯕ ꯃꯇꯨꯡ ꯃꯃꯥꯕꯨ ꯆꯥꯛ ꯈꯔ ꯏꯟꯕꯤꯔꯝꯃꯤ꯫ ꯂꯦꯝꯕꯤ ꯏꯃꯥꯅ ꯃꯁꯥ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯝꯗꯧꯅ ꯉꯝꯗꯕꯅꯣ? ꯑꯃꯥꯏꯕꯒ ꯑꯝꯇ ꯇꯥꯟꯅꯗ꯭ꯔꯕꯣ ꯅꯪꯕꯨ? ꯑꯁꯨꯝꯅ ꯁꯨꯝ ꯊꯝꯕꯗꯤ ꯌꯥꯔꯣꯏꯅꯦ꯫ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯃꯣꯏꯇꯥꯆꯧ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯕꯤꯈꯤꯅꯨ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯏꯃꯥꯁꯦ ꯌꯥꯝ ꯀꯟꯅ ꯉꯝꯗꯕꯁꯨ ꯅꯠꯇꯦ, ꯁꯨꯝ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤꯅꯤ, ꯌꯥꯝ ꯑꯔꯨꯕ ꯅꯠꯇꯦꯗ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯃꯥꯏꯕ ꯀꯧꯕ ꯍꯥꯏꯕꯁꯦ ꯁꯦꯜꯒꯤ ꯊꯕꯛꯅꯤꯗꯣ꯫ ꯑꯩꯉꯣꯟꯗꯗꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯑꯩꯅ ꯑꯃꯥꯏꯕꯗ ꯀꯧꯔꯨꯗꯣꯏꯅꯣ ꯃꯣꯏꯇꯥꯆꯧ? ꯌꯥꯝꯅ ꯑꯔꯨꯕ ꯂꯥꯏꯑꯣꯡ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯅ ꯑꯣꯏꯅ ꯁꯦꯕꯥ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯀꯧꯗ꯭ꯔꯕꯅꯦ ꯑꯃꯥꯏꯕꯒ꯫ ꯀꯔꯤꯅꯣꯅꯦ ꯂꯦꯝꯕꯤ? ꯏꯇꯥꯎ ꯇꯣꯃꯥꯜꯅ ꯁꯦꯜ ꯄꯤꯔꯛꯇꯕ꯭ꯔꯅꯦ? ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯑꯁꯨꯝꯅ ꯊꯝꯃꯝꯕꯁꯤꯗꯤ ꯐꯠꯇꯦꯗ ꯂꯦꯝꯕꯤ ꯅꯪꯕꯨ꯫ ꯀꯅꯥꯗꯒꯤꯅꯣ ꯈꯔ ꯍꯪꯅꯔꯒ ꯇꯧꯔꯝꯕ ꯌꯥꯗꯕ꯭ꯔꯣ ꯅꯪꯕꯨ? ꯃꯥꯏꯅ ꯐꯖꯔꯛꯁꯅꯤ ꯍꯥꯏꯗꯨꯅ ꯊꯝꯃꯝꯕꯁꯤꯗꯤ ꯁꯤꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯂꯦꯝꯕꯤ? ꯀꯔꯤꯅꯣꯗ ꯃꯣꯏꯇꯥꯆꯧ, ꯊꯥ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯤꯗ꯫ ꯃꯣꯏꯇꯥꯆꯧꯅ ꯁꯦꯜ ꯄꯤꯔꯛꯑꯦ ꯍꯥꯏꯗꯨꯅ ꯇꯥꯗ ꯇꯣꯃꯥꯜꯅ ꯁꯦꯜ ꯈꯔ ꯊꯤꯜꯂꯛꯑꯝꯕꯗꯨꯗꯤ ꯃꯗꯨꯒꯤ ꯁꯦꯜꯗꯨꯅ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯇꯧꯕꯒ ꯆꯦꯡ ꯆꯥꯛ ꯋꯥꯟꯕꯒꯗ ꯂꯣꯏꯈ꯭ꯔꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯏꯃꯥꯁꯨ ꯃꯁꯥ ꯈꯔ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯑꯩꯅ ꯁꯦꯜ ꯈꯔꯁꯨ ꯄꯤꯈ꯭ꯔꯤ꯫ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯤ ꯃꯆꯤꯠ ꯈꯪꯍꯧꯕ ꯁꯦꯜ ꯅꯠꯇꯦꯗ ꯁꯦꯜ ꯈꯔꯗꯨꯗꯤ꯫ ꯂꯦꯝꯕꯤ ꯃꯆꯤꯟꯅ ꯊꯣꯛꯂꯛꯄ ꯈꯔ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯀꯤ ꯉꯝꯅꯕ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗ ꯈꯨꯝꯂꯝꯃꯤ꯫ ꯍꯣꯏ ꯐꯔꯦ ꯌꯥꯔꯤꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯇꯨꯅ ꯑꯩꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃ ꯀꯧꯔꯒ ꯏꯃꯥꯕꯨ ꯐꯅꯕ ꯂꯥꯌꯦꯡꯗꯕ ꯌꯥꯗꯕꯅꯤꯀꯣ꯫ ꯏꯃꯥ ꯅꯥꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯑꯁꯨꯝꯅ ナꯗꯨꯅ ꯂꯩꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯈꯤꯁꯨ ꯅꯥꯕ ꯐꯔꯦ꯫ ꯑꯗꯨꯕꯨ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥꯗ ꯃꯃꯧ ꯅꯨꯄꯤ ꯂꯦꯝꯕꯤꯅ ꯇꯧꯔꯤꯕ ꯁꯥꯖꯠ ꯂꯤꯆꯠꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯇꯝꯖꯔꯝꯗꯦ꯫ ꯃꯗꯨ ꯍꯥꯏꯔꯨꯔꯗꯤ ꯁꯣꯏꯗꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯈꯠꯅꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯁꯈꯤꯅ ꯏꯕꯣꯝꯆꯥꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯤꯗꯤ ꯍꯧꯖꯤꯛꯁꯨ ꯏꯕꯣꯝꯆꯥ ꯂꯩꯇꯕ ꯇꯟꯖꯥꯗ ꯃꯅꯦꯝ ꯁꯈꯤꯕꯨ ꯀꯣꯟ ꯂꯨꯈꯥꯛ ꯐꯦꯡꯍꯟꯕ, ꯋꯥꯏꯔꯝ ꯁꯤꯠ ꯁꯦꯡꯍꯟꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯍꯜꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯃꯣꯏꯇꯥꯆꯧ ꯉꯁꯤꯗꯤ ꯑꯩ ꯃꯣꯏꯇꯥꯆꯧꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯁꯨ ꯅꯥꯕ ꯐꯔꯕꯅꯤꯅ ꯃꯁꯥꯁꯨ ꯌꯥꯝꯅ ꯀꯜꯂꯤ ꯏꯃꯥꯁꯤ꯫ ꯑꯩꯁꯨ ꯌꯨꯝꯗ ꯆꯠꯇꯕꯁꯨ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯂꯒ ꯃꯇꯝ ꯈꯔꯃꯨꯛ ꯂꯩꯔꯨꯁꯤ ꯃꯈꯣꯏꯇꯥꯆꯧ꯫ ꯏꯃꯥꯁꯨ ꯎꯗꯕ ꯀꯨꯏꯔꯦ꯫ ꯑꯝꯇ ꯆꯠꯂꯨꯁꯦꯕ ꯀꯣ, ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯁꯨ ꯀꯣ ꯃꯈꯣꯏꯇꯥꯆꯧ ꯀꯣ꯫ ꯂꯦꯝꯕꯤ ꯀꯔꯤ ꯅꯪꯅ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯅꯤꯡꯉꯤꯕꯁꯦ? ꯅꯍꯥꯟꯗꯁꯨ ꯆꯠꯂꯨꯕꯗ ꯃꯉꯥꯏꯔꯤ ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯑꯗꯨꯒꯅꯦ ꯏꯃꯥꯁꯦ ꯃꯁꯥꯁꯦ ꯌꯥꯝꯅ ꯀꯟꯕꯁꯨ ꯑꯣꯏꯗꯦ꯫ ꯑꯗꯨꯅ ꯏꯃꯥꯒꯤ ꯁꯦꯕꯥꯁꯦ ꯍꯥꯟꯅ ꯐꯖꯅ ꯑꯝꯇ ꯇꯧꯀꯣ꯫ ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯔꯕꯁꯨ ꯏꯃꯥꯁꯦ ꯃꯄꯨꯡ ꯐꯥꯅ ꯀꯜꯂꯕ ꯃꯇꯨꯡ ꯅꯣꯡꯃ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯂꯩꯕꯗꯤ ꯌꯥꯔꯣꯏꯀꯣ? ꯏꯃꯥꯁꯦ ꯃꯊꯟꯇ ꯍꯨꯟꯗꯣꯛꯑꯝꯃꯒ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ? ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯂꯦꯝꯕꯤ? ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯧꯗꯣꯔꯛꯀꯅꯨꯀꯣ ꯅꯪ꯫ ꯍꯧꯗꯣꯔꯛꯀꯅꯨ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯀꯩꯅꯣꯗ ꯃꯣꯏꯇꯥꯆꯧꯒꯤ ꯋꯥꯗꯨꯗꯤ ꯇꯥꯕ ꯌꯥꯗ꯭ꯔꯦꯗ꯫ ꯃꯇꯝ ꯈꯔ ꯈꯛꯇꯪ ꯂꯩꯔꯨꯁꯦ ꯍꯥꯏꯕꯅꯤ, ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯁꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦꯗꯅ ꯑꯩꯁꯨ꯫ ꯅꯣꯏꯒꯤ ꯅꯃꯥ ꯈꯛꯇꯅ ꯅꯃꯥ ꯑꯣꯏꯅ ꯎꯕ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯃꯥꯕꯨꯅ ꯀꯩꯁꯨ ꯂꯩꯇꯅ ꯎꯕ꯫ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯂꯩꯔꯒ ꯅꯣꯏ ꯃꯌꯥꯝꯁꯤꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕꯗꯨꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ꯫ ꯑꯩꯁꯨ ꯉꯝꯗ꯭ꯔꯤ꯫ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯤꯅꯥꯏꯗꯨ ꯃꯉꯥꯏꯔꯦ ꯑꯩꯁꯦ꯫ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗꯗꯤ ꯑꯩ ꯅꯣꯡꯃꯗ ꯊꯕꯛꯀ ꯇꯧꯖꯔꯛꯄ ꯅꯠꯇꯦ, ꯈꯨꯠꯇ ꯍꯥꯝꯃꯒꯅꯤ ꯆꯥꯖꯔꯛꯏꯁꯦ꯫ ꯏꯃꯥꯅ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯍꯟꯖꯔꯛꯇꯦ꯫ ꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯂꯣꯏꯔꯦ ꯑꯩꯁꯦ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯑꯃꯠꯇ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯂꯣꯏꯔꯕꯅꯤ ꯑꯩꯒꯤ ꯃꯄꯣꯛꯁꯦ, ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯕꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ꯫
ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯆꯕꯠꯅꯕꯤ ꯑꯃ ꯂꯩꯔꯤꯁꯤꯁꯨꯅꯦ ꯀꯣꯛ ꯍꯦꯛ ꯁꯤꯛꯈ꯭ꯔꯒꯦ ꯍꯥꯏꯗꯦ ꯑꯩꯈꯣꯏꯗ ꯑꯁꯨꯝ ꯆꯌꯦꯠꯅꯗꯨꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯃꯨꯛ ꯅꯥꯏ ꯍꯥꯏꯅꯤ ꯑꯃꯃꯨꯛ ꯅꯨꯡꯉꯥꯏꯇꯦꯒ ꯉꯝꯖꯗ꯭ꯔꯦ ꯑꯩ ꯉꯝꯖꯗ꯭ꯔꯦ ꯅꯃꯥ ꯀꯣꯝ ꯄꯨꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯕ ꯑꯩ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯌꯨꯝꯁꯤꯗ ꯂꯩꯖꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯥꯏꯔꯤꯁꯤꯅꯤ ꯍꯦ ꯂꯦꯝꯕꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯍꯥ ꯀꯩꯅꯣꯕ ꯃꯁꯤ ꯍꯥꯏꯔꯒ ꯏꯕꯣꯝꯆꯥꯅ ꯈꯨꯕꯥꯛꯅ ꯂꯦꯝꯕꯤꯒꯤ ꯃꯃꯥꯏꯗ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯅꯤꯡꯗ꯭ꯔꯕꯗꯤ ꯅꯪ ꯑꯁꯤꯃꯛ ꯌꯨꯝꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯀꯅꯥꯝꯇꯅ ꯅꯪꯕు ꯊꯤꯡꯏ ꯑꯗꯨꯒ ꯏꯃꯥꯗ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯤ ꯌꯥꯏ ꯅꯪꯗꯤ ꯅꯍꯥꯟ ꯃꯈꯩ ꯏꯃꯥꯁꯤꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯋꯦ ꯍꯥꯏꯗꯨꯅ ꯅꯤꯡꯗꯣꯝ ꯄꯣꯝꯗꯨꯅ ꯂꯩꯔꯝꯃꯤꯕꯣꯏꯔꯦ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯉꯁꯤꯗꯒꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯒꯤ ꯏꯃꯥꯕꯨ ꯅꯪꯅ ꯑꯗꯨꯛ ꯌꯦꯡꯊꯤꯕ ꯅꯪꯕꯨ ꯃꯤꯔꯣ ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯥꯁꯤꯅ ꯅꯪꯒꯤ ꯐꯠꯇꯅꯕ ꯀꯔꯤ ꯇꯧꯕ ꯌꯥꯎꯈ꯭ꯔꯒꯦ ꯍꯥꯏꯌꯣ ꯅꯪꯕꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯕꯒꯤꯔ ꯅꯪꯅ ꯉꯁꯤ ꯏꯃꯥꯗ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯃꯌꯥꯝꯗꯣ ꯑꯁꯨꯛ ꯐꯠꯇꯕꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯒꯦ ꯈꯟꯕꯤ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯅꯄꯥꯝꯗ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯖꯍꯧꯔꯒꯦ ꯑꯗꯨꯒ ꯅꯪ ꯑꯃꯨꯛ ꯍꯟꯅꯁꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯄ ꯌꯥꯔꯣꯏꯅ ꯆꯠꯈꯤꯅꯤꯌꯦ ꯑꯩ ꯆꯠꯈꯤꯅꯤꯌꯦ ꯅꯃꯥꯁꯤꯅ ꯅꯝꯕꯤ ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯐꯨꯔꯕ ꯅꯠꯇ꯭ꯔꯣ ꯅꯪ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯅꯠꯇ꯭ꯔꯣ ꯅꯃꯥꯁꯤꯒꯤ ꯋꯥ ꯈꯔ ꯈꯖꯤꯛ ꯍꯥꯏꯔꯨꯕꯒꯦ ꯌꯨꯝꯁꯤꯗ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯕꯗꯤ ꯑꯩ ꯂꯩꯔꯔꯣꯏꯌꯦ ꯅꯣꯏ ꯃꯌꯥꯝꯒꯤ ꯃꯊꯤ ꯃꯀꯨꯝ ꯂꯣꯏꯁꯤꯟꯗꯨꯅ ꯑꯗꯨꯝ ꯂꯩꯌꯨ ꯍꯥꯏꯕ ꯅꯃꯥ ꯀꯣꯝ ꯄꯨꯕꯤ ꯉꯥꯏꯍꯥꯛꯇ ꯅꯥꯗꯨꯅ ꯂꯩꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯍꯦꯛ ꯂꯩꯔꯤꯈꯩ ꯍꯔꯥꯎꯒꯦ ꯍꯥꯏꯕ ꯐꯩ ꯈꯪꯅꯤ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯔꯨꯏ ꯏꯄꯥꯝꯗ ꯆꯠꯈ꯭ꯔꯣꯁꯨ ꯍꯥꯏꯕꯤꯔꯕ ꯅꯠꯇ꯭रो ꯑꯩꯕꯨ ꯆꯠꯈꯤꯅꯤꯌꯦ ꯅꯣꯏꯒꯤ ꯌꯨꯝꯁꯤꯗ ꯃꯤꯅꯥꯏ ꯑꯣꯏꯗꯣꯏ ꯁꯔꯨꯛꯄꯗꯤ ꯏꯄꯥꯝꯗ ꯅꯨꯡꯉꯥꯏꯅ ꯏꯅꯤꯡ ꯏꯈꯥ ꯇꯝꯅ ꯆꯥꯅꯤꯡꯕꯗ ꯆꯥ ꯆꯠꯅꯤꯡꯕꯗ ꯆꯠ ꯅꯨꯡꯉꯥꯏꯅ ꯂꯩꯖꯔꯨꯒꯦ ꯂꯩꯖꯅꯤꯡꯗꯦ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯑꯩꯉꯣꯟꯗꯒ ꯐꯨꯗꯅ ꯈꯪꯅꯤꯕꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯦꯝꯕꯤ ꯑꯗꯨ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯍꯥꯛꯅ ꯆꯠꯈꯤꯕꯗꯨ ꯏꯕꯣꯝꯆꯥꯁꯨ ꯈꯥꯝꯂꯨꯕ ꯇꯧꯗꯦ ꯑꯁꯨꯛ ꯐꯠꯈꯤꯗ꯭ꯔꯕ ꯅꯨꯄꯤꯁꯤꯕꯨ ꯆꯠꯀꯦ ꯍꯥꯏꯔꯁꯨ ꯆꯠꯈꯤꯁꯅꯨ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯇꯨꯃꯤꯟꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯂꯦꯝꯕꯤ ꯑꯗꯨ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯃꯌꯨꯝꯗ ꯂꯩꯔꯝꯃꯤ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯇꯊꯣꯠꯅ ꯃꯆꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯃ ꯄꯤꯔꯕꯁꯨ ꯂꯦꯝꯕꯤꯗꯤ ꯃꯅꯥꯗ ꯍꯥꯞꯇꯦ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯇꯧꯗꯨꯅ ꯂꯩ ꯂꯦꯝꯕꯤꯒꯤ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯅꯁꯨ ꯃꯅꯝꯃꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯌꯥꯅꯤꯡꯉꯝꯗꯦ ꯃꯔꯝꯗꯤ ꯂꯦꯝꯕꯤ ꯑꯗꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯕꯤꯅꯥꯅ ꯇꯧꯕ ꯊꯕꯛꯇꯁꯨ ꯃꯇꯦꯡ ꯑꯃꯠꯇ ꯄꯥꯡꯁꯤꯜꯂꯝꯗꯦ ꯕꯤꯅꯥꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯇꯊꯣꯠ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯕꯦꯃꯥ ꯅꯪꯕꯨ ꯃꯇꯝꯁꯦ ꯐꯅꯗꯤ ꯃꯀꯨꯏꯔꯛꯂꯤ ꯅꯪꯅ ꯌꯨꯝꯁꯤꯗ ꯂꯩꯔꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯑꯗꯨꯝ ꯀꯨꯏꯁꯤꯜꯂꯛꯂꯕꯗꯤ ꯐꯠꯇꯕ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯏꯃꯥꯒꯤ ꯕꯦꯃꯥ ꯅꯪꯕꯨ ꯏꯃꯥꯅ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯗꯕꯒꯤ ꯋꯥ ꯅꯠꯇꯦ ꯅꯪ ꯋꯥꯈꯜ ꯈꯔ ꯈꯟꯊꯕ ꯆꯨꯝꯃꯤꯀꯣ ꯃꯧ ꯑꯃ ꯍꯥꯏꯕꯁꯤꯗꯤ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯌꯥꯅꯕ ꯆꯠꯄ ꯍꯩꯕ ꯇꯥꯏ ꯊꯕꯛ ꯊꯧꯔꯝ ꯈꯨꯗꯤꯡ ꯅꯪꯅ ꯃꯥꯡꯖꯤꯜ ꯊꯥꯗꯨꯅ ꯇꯧꯒꯗꯕꯅꯤ ꯑꯗꯨꯇꯗ ꯅꯪꯕꯨ ꯅꯅꯦꯝꯅ ꯄꯨꯔꯣꯏꯕꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯒꯗꯧꯔꯤꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ ꯅꯅꯦꯝꯅ ꯅꯪꯕꯨ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯔꯒ ꯅꯪꯅ ꯀꯩꯁꯨ ꯂꯩꯇꯕ ꯊꯕꯛꯈꯔꯒꯤ ꯂꯧꯇꯥꯟꯅꯗꯨꯅ ꯑꯍꯜ ꯑꯣꯏꯔꯕ naniamdugi seba khara tauba tanbagi yumsida halaktuna leibasi imadi chumde haina khaliko nang khara khalu naniamdu mingonda kaidaba mi naniamduna nangonda kaidonungda nangi phattanaba khak tawroi nang khara khaluna imana hairisini ko ima odoknu ngangkhre ko ima nangse yumdu da leidoribase imanati aini ima khangdi khangdari mana ingonda pangtai de taini mama tu kya kanda mana ingonda khupak nani tharido aduga mafamduda aini leibada kayam nungai doino aidine amukhana challaro yumdu chakna chaklambani ꯑꯩꯈꯣꯏ ꯕꯤꯅꯥꯗꯨꯕꯨ ꯆꯥꯛꯇꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤ ꯆꯥꯂꯣ ꯏꯃꯥ ꯑꯩꯉꯣꯟꯗ ꯉꯥꯡꯗꯅ ꯂꯩꯗꯣꯏ ꯁꯔꯨꯛ ꯃꯧꯗ ꯆꯥꯛꯇꯣ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯑꯝꯇ ꯍꯥꯏꯔꯨꯁꯣ ꯏꯃꯥ ꯁꯤ ꯑꯩ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦꯕ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯃꯤꯅ ꯉꯥꯡꯉꯤꯕꯁꯤ ꯃꯅꯥꯗ ꯍꯥꯞꯇꯦꯅꯤ ꯃꯁꯦ ꯑꯉꯥꯡ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯊꯟꯇ ꯆꯥꯛ ꯊꯣꯡꯉꯤꯕꯁꯦ ꯆꯪꯗꯨꯅ ꯃꯇꯦꯡ ꯈꯔ ꯇꯧꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ ꯃꯧ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯇꯧꯒꯗ꯭ꯔꯥ ꯆꯥꯛ ꯊꯣꯡ ꯐꯤꯁꯨꯕꯨ ꯇꯧꯒꯗ꯭ꯔꯥ ꯃꯧ ꯑꯁꯤ ꯋꯥꯖꯔꯕꯅꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯕꯗꯤ ꯁꯣꯏꯗꯅ ꯈꯟꯅꯔꯛꯏ ꯍꯥꯏꯗꯨꯅ ꯑꯩꯅ ꯋꯥꯁꯤ ꯁꯨꯛ ꯉꯥꯡꯗꯕꯁꯤꯗ ꯃꯁꯤ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤꯀꯣ ꯃꯁꯤ ꯌꯥꯔꯣꯏꯀꯣ ꯌꯥꯔꯣꯏ ꯅꯪ ꯂꯝꯆꯠꯇꯣ ꯈꯔ ꯁꯦꯝꯗꯣꯛꯄꯅ ꯐꯅꯤꯀꯣ ꯏꯕꯦꯝꯃ ꯅꯪꯀꯣ ꯅꯪ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯍꯦ ꯍꯌꯦꯡ ꯅꯪꯇꯅꯤꯀꯣ ꯋꯥ ꯆꯥꯍꯧꯗꯣꯏꯁꯦ ꯅꯪꯀꯣ ꯑꯁꯨꯛ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯅꯨꯄꯤꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯋꯥꯗꯧꯔꯤꯗ ꯑꯩꯁꯦ ꯑꯁꯣꯝꯗꯁꯨ ꯁꯈꯤꯅ ꯃꯆꯥꯅꯨꯄꯥꯗ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯔꯨꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯏꯕꯣꯝꯆꯥꯅ ꯃꯃꯥꯕꯨ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨ ꯐꯠꯇꯕ ꯅꯨꯄꯤꯗꯨ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯧꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ
ꯏꯕꯣꯝꯆꯥꯅ ꯃꯃꯥ ꯁꯈꯤꯕꯨ ꯊꯤꯡꯂꯝꯃꯤ꯫ ꯁꯈꯤꯅꯗꯤ ꯃꯃꯧ ꯑꯗꯨ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯗꯨꯅ ꯇꯧꯖꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯕꯣꯝꯆꯥꯅꯗꯤ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ꯫ ꯅꯣꯡꯃ ꯂꯦꯝꯕꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯄꯨꯈ꯭ꯔꯤꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝ ꯊꯪꯅꯕꯒꯤ ꯃꯅꯝ ꯃꯊꯔꯣꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯁꯝꯕꯜ ꯃꯔꯨꯝꯗꯒꯤ ꯂꯦꯝꯕꯤꯅ ꯇꯥꯔꯝꯃꯤ꯫ ꯕꯤꯅꯥꯅ, "ꯏꯆꯦ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯤ꯫ ꯌꯨꯝꯁꯤꯗ ꯃꯥꯅ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯛꯏꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ꯫ ꯑꯗꯩ ꯌꯨꯝꯁꯤꯗ ꯂꯩ ꯍꯥꯏꯗꯨꯅ ꯏꯆꯜꯁꯦ ꯏꯅꯥꯎꯁꯦ ꯍꯥꯏꯗꯨꯅ ꯄꯣꯠꯅꯥ ꯑꯃ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦ꯫ ꯅꯣꯡꯃꯇ ꯃꯁꯥꯅ ꯆꯥꯕꯒꯤ ꯀꯣꯟ ꯐꯥꯎꯕ ꯐꯦꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯕ ꯂꯩꯇꯦ꯫ ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯌꯨꯝꯗꯨꯗ ꯀꯗꯥꯏꯗꯒꯤ ꯆꯟꯅꯗꯣꯏꯅꯣ? ꯆꯟꯅꯗꯕꯗꯒꯤ ꯍꯜꯂꯛꯏꯕ ꯑꯁꯨꯛ ꯌꯥꯝꯅ ꯁꯨꯅꯤꯡꯗꯕ ꯃꯧꯁꯤꯕꯨ ꯀꯔꯝꯕ ꯃꯧꯅꯣ ꯈꯪꯗꯦꯅꯦ꯫ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯏꯅꯦꯗꯨꯁꯨꯅꯦ ꯐꯈ꯭ꯔꯕ ꯃꯤꯅꯤ꯫ ꯃꯤꯉꯣꯟꯗꯒ ꯀꯥꯏꯖꯕ ꯑꯍꯜꯒ ꯅꯠꯇꯦ꯫ ꯏꯅꯦꯗꯨꯒꯤ ꯁꯦꯕꯥ ꯈꯔ ꯇꯧꯕꯒꯤ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯒꯦ ꯈꯜꯂꯤꯕ ꯋꯥꯈꯜꯁꯦ ꯑꯩ ꯉꯛꯏꯀꯣ, ꯉꯛꯏ ꯏꯆꯦ꯫ ꯃꯥ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡꯁꯦ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯕꯅꯤ꯫ ꯃꯁꯤꯗ ꯈꯔ ꯊꯨꯅ ꯆꯠꯈꯤꯅꯕꯒꯤ ꯂꯥꯏꯁꯦ ꯐꯅꯗꯤ ꯂꯨꯏꯔꯕꯅꯤ ꯑꯩꯅ ꯈꯣꯏꯔꯝꯃꯤꯕꯁꯦ꯫ ꯂꯥꯏꯁꯤꯁꯨꯅꯦ ꯁꯨꯡꯇꯥ ꯍꯦꯛ ꯇꯥꯕꯤꯗꯦ꯫ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯩꯒ ꯑꯣꯏꯖꯅꯤꯡꯗ꯭ꯔꯦ ꯑꯩꯁꯦ." ꯊꯥꯔꯣꯅ, "ꯈꯪꯗ꯭ꯔꯦ ꯕꯤꯅꯥ, ꯅꯪꯒꯤ ꯅꯔꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗꯀꯣ꯫ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯆꯦꯁꯨ꯫ ꯍꯨꯟꯗꯣꯛꯎꯕꯁꯨ ꯌꯥꯕ ꯅꯠꯇꯦ, ꯑꯗꯩ ꯆꯠꯈ꯭ꯔꯣ ꯍꯥꯏꯅ ꯇꯥꯜꯂꯨꯕꯁꯨ ꯌꯥꯕ ꯅꯠꯇꯦꯗꯣ꯫ ꯈꯪꯗ꯭ꯔꯦ ꯇꯧꯗꯧꯔꯤꯁꯦ꯫ ꯑꯗꯣ ꯅꯪ ꯁꯤꯡꯅ ꯂꯣꯏꯅꯗꯕ ꯌꯥꯔꯣꯏꯀꯣ." ꯂꯦꯝꯕꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯄꯨꯛꯅꯤꯡꯗ ꯅꯤꯡꯉꯝꯗꯕ, ꯋꯥꯔꯧꯕ, ꯁꯥꯎꯅꯤꯡꯕ ꯄꯨꯝꯅꯃꯛ ꯄꯨꯟꯁꯤꯜꯂꯗꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯀꯞꯆꯔꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯃꯤ꯫ "ꯏꯃꯥ, ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯔꯣ ꯏꯃꯥ꯫ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯖꯕ ꯏꯃꯨꯡꯗꯣ ꯑꯩꯅ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯈꯤꯕꯅꯤ ꯏꯃꯥ꯫ ꯑꯩꯅ ꯊꯕꯛ ꯇꯧꯅꯤꯡꯗꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤꯡꯉꯨꯕꯒꯤꯅꯤ ꯑꯩꯅ ꯉꯁꯤ ꯍꯜꯂꯛꯄ ꯃꯤꯡꯊꯣꯜ ꯐꯪꯂꯤꯕꯁꯤ ꯏꯃꯥ꯫ ꯃꯤꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯇꯣꯉꯥꯟꯅ ꯂꯩꯍꯟꯒꯦ ꯈꯜꯂꯨꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ꯫ ꯑꯩꯕꯨ ꯃꯣꯏ ꯇꯥꯆꯧꯒꯤ ꯏꯃꯥꯒꯅ ꯉꯥꯛꯄꯤꯔꯛꯈꯤꯒꯗ꯭ꯔꯥ ꯏꯃꯥ? ꯃꯣꯏꯒꯤ ꯃꯐꯝꯗ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯇꯧꯔꯤꯕ ꯐꯠꯇ꯭ꯔꯕꯁꯤꯡꯁꯦ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩ ꯌꯨꯝꯗꯨꯗ ꯍꯥꯏꯖꯔꯨꯒꯦ ꯏꯃꯥ꯫ ꯑꯩꯕꯨ ꯊꯤꯟꯕꯤꯌꯨ ꯏꯃꯥ, ꯑꯩꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ ꯏꯃꯥ." "ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯇꯣꯛꯑꯣ ꯌꯥꯔꯤꯁꯦ, ꯇꯣꯛꯑꯣ꯫ ꯉꯁꯤꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯆꯥꯁꯤꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕꯗ ꯉꯥꯛꯄꯤꯔꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯏꯅꯝꯃꯗꯣ ꯑꯗꯨꯛ ꯍꯥꯛꯅ ꯐꯠꯇꯕ ꯃꯤ ꯅꯠꯇꯦꯅꯦꯍꯦ꯫ ꯏꯃꯥꯅ ꯃꯨꯟꯅ ꯈꯪ ꯃꯕꯨꯛ ꯌꯥꯝꯅ ꯇꯞꯈ꯭ꯔꯕ ꯃꯤꯅꯤꯅꯦ꯫ ꯏꯃꯥꯅꯅꯦ ꯏꯆꯥꯕꯨ ꯍꯌꯦꯡꯃꯛ ꯏꯃꯥꯒ ꯆꯠꯇꯨꯅ ꯊꯤꯟꯒꯅꯤꯌꯦ꯫ ꯏꯆꯥꯁꯤꯗꯤ ꯀꯞꯀꯅꯨꯁꯦ꯫ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯅꯁꯥꯅ ꯌꯥꯖꯔꯤꯕꯗꯣ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯏꯃꯥꯗꯤ꯫ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤꯅꯦ, ꯅꯋꯥ ꯅꯄꯨꯔꯣꯏꯕ ꯑꯃꯗꯤ ꯅꯅꯦꯝꯒꯤ ꯁꯦꯕꯥ ꯇꯧꯕꯗ ꯈꯛ ꯁꯥꯎꯔꯣꯏꯗꯕꯅꯤ ꯏꯃꯥ ꯏꯕꯦꯝꯃ꯫ ꯏꯃꯨꯡꯗꯨꯗ ꯏꯆꯥꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯌꯨꯝ ꯀꯣꯏꯕ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯉꯝꯅꯕ ꯅꯪꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ ꯏꯆꯥꯁꯤꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯃꯁꯥꯒꯤ ꯃꯔꯥꯟꯗꯨ ꯌꯥꯖꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡ ꯑꯁꯣꯝꯗꯁꯨ ꯁꯈꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯏꯃꯥ ꯏꯕꯨꯡꯉꯣ, ꯐꯅꯗꯤ ꯃꯀꯨꯏꯔꯦ ꯏꯃꯧꯅ ꯍꯜꯂꯛꯇ꯭ꯔꯤꯕꯁꯦ꯫ ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯏꯁꯥꯁꯦ ꯌꯥꯝꯅ ꯀꯜꯂꯤ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯤ ꯏꯃꯥꯅ ꯏꯃꯧꯗꯣ ꯑꯩꯅ ꯆꯠꯂꯒ ꯂꯧꯔꯨꯔꯒꯦ ꯈꯜꯂꯤ꯫ ꯀꯨꯏꯔꯦ ꯏꯃꯧꯒꯤ ꯃꯁꯛ ꯎꯔꯛꯇꯕ꯫ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯏꯃꯥꯅ ꯆꯠꯂꯒ ꯂꯧꯔꯨꯔꯅꯤ꯫ ꯑꯗꯨ ꯑꯗꯥꯒ ꯈꯪꯗꯦ ꯑꯩ." "ꯏꯃꯥꯅ ꯀꯩꯒꯤ ꯆꯠꯇꯣꯏꯅꯣ? ꯏꯃꯥ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯔꯥꯟꯗꯣ ꯈꯪꯖꯗ꯭ꯔꯤ ꯐꯥꯎꯕ ꯃꯥ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯑꯩꯅ ꯃꯥꯕꯨ ꯀꯔꯤ ꯋꯥꯠꯍꯟꯒꯦ? ꯌꯨꯝꯁꯤꯗ ꯑꯁꯨꯛ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯔꯒ ꯃꯥꯅ ꯏꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯏꯃꯥ ꯆꯠꯄ ꯌꯥꯔꯣꯏ꯫ ꯃꯥ ꯌꯨꯝꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ." "ꯏꯕꯨꯡꯉꯣ, ꯂꯥꯟꯗꯕ ꯁꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯧꯗꯨ ꯈꯔ ꯄꯪꯖꯕꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯗꯗꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯅꯤꯡꯉꯛꯄ ꯄꯪꯇꯧꯕ ꯇꯧꯕꯅꯤ꯫ ꯊꯣꯏꯅ ꯐꯠꯇꯕꯗꯤ ꯅꯠꯇꯦ ꯏꯃꯧꯗꯨ꯫ ꯈꯪꯗꯕ ꯍꯩꯇꯕꯗꯣ ꯏꯃꯥꯅ ꯇꯥꯛꯄꯤꯒꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯉꯥꯏꯍꯥꯛ ꯁꯥꯎꯅꯕꯒꯤ ꯄꯪꯆꯠ ꯃꯆꯠꯂꯕꯁꯨ ꯌꯨꯝꯁꯤ ꯃꯥꯒꯤꯁꯨ ꯌꯨꯝ꯫ ꯑꯗꯨꯅ ꯍꯌꯦꯡ ꯑꯃꯨꯛ ꯆꯠꯇꯨꯅ ꯏꯃꯥꯅ ꯏꯃꯧꯗꯨ ꯀꯧꯕꯤꯔꯨꯔꯅꯤ꯫ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ." ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯅꯔꯤꯕ ꯃꯌꯥꯝꯗꯣ ꯁꯨꯃꯥꯡꯗ ꯂꯦꯝꯕꯤ ꯑꯃꯗꯤ ꯇꯊꯣꯠꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯦꯝꯕꯤ ꯃꯅꯦꯝꯕꯨ ꯀꯧꯖꯔꯛꯏ꯫ "ꯏꯃꯥ, ꯑꯩ ꯂꯥꯛꯑꯦ ꯏꯃꯥ꯫ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ꯫ ꯃꯣꯏ ꯇꯥꯆꯧ, ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯑꯩꯅ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯏꯃꯥꯗ ꯇꯧꯈꯤꯕ, ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ
ꯏꯃꯥ ꯂꯩꯕ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣꯏꯀꯣ ꯏꯃꯥ ꯏꯃꯧ ꯂꯥꯛꯑꯦꯗꯅ ꯏꯃꯥꯁꯤ ꯏꯃꯧ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤꯕꯅꯤ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯏꯃꯧꯁꯤꯗꯤ ꯀꯞꯄ ꯌꯥꯗꯦꯀꯣ ꯀꯞꯄ ꯌꯥꯗꯦ ꯂꯥꯎ ꯂꯥꯎ ꯏꯃꯧꯁꯤꯗꯤ ꯆꯪꯉꯣꯁꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯤꯗ ꯏꯃꯧ ꯂꯥꯛꯄꯁꯤꯗꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥ ꯑꯩꯒꯤ ꯏꯔꯥꯟꯁꯦ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥꯗ ꯑꯩꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯏꯃꯥꯅ ꯑꯄꯪꯕꯤ ꯅꯃꯧꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯉꯁꯤꯗꯒꯤ ꯏꯃꯥꯒ ꯗꯥꯆꯧꯒꯒꯤ ꯁꯦꯕꯥ ꯇꯧꯗꯨꯅ ꯑꯩ ꯌꯨꯝꯁꯤꯗ ꯑꯃꯨꯛꯇ ꯂꯩꯍꯟꯕꯤꯌꯨ ꯏꯃꯥ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯐꯠꯇ꯭ꯔꯕ ꯂꯝꯆꯠꯁꯤꯡ ꯑꯁꯦ ꯆꯠꯂꯔꯣꯏꯒꯦ ꯏꯃꯥ ꯏꯃꯥ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ ꯇꯊꯣꯟꯅ ꯏꯅꯝꯃ ꯅꯃꯧꯁꯦ ꯏꯅꯝꯃꯅ ꯅꯆꯥꯅꯤ ꯈꯟꯅ ꯆꯩ ꯉꯥꯡꯗꯨꯅ ꯋꯥꯔꯛꯄꯤꯌꯨ ꯃꯇꯝ ꯈꯔ ꯑꯩꯅ ꯃꯥꯕꯨ ꯃꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯔꯛꯁꯅꯨ ꯍꯥꯏꯗꯨꯅ ꯊꯤꯜꯂꯛꯇꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯉꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯤ ꯏꯅꯝꯃꯅ ꯅꯃꯧ ꯑꯁꯤꯕꯨ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛꯄꯤꯗꯨꯅ ꯈꯪꯗ ꯍꯩꯇꯕꯁꯤꯡꯗꯨ ꯇꯝꯕꯤ ꯇꯥꯛꯄꯤꯌꯨ ꯏꯅꯝꯃ ꯇꯊꯣꯟ ꯏꯃꯧ ꯑꯁꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯅ ꯅꯨꯡꯁꯤꯅ ꯈꯟꯖꯈꯤꯕ ꯏꯃꯧꯅꯤꯅꯦ ꯃꯥꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯃꯧ ꯅꯠꯇꯦ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤꯕꯅꯤ ꯃꯆꯥꯒꯤ ꯑꯁꯣꯏꯕꯗꯤ ꯃꯃꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯉꯥꯛꯄꯤꯗꯅ ꯀꯅꯥꯅ ꯉꯥꯛꯄꯤꯒꯅꯤ ꯇꯊꯣꯟ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯏꯕꯣꯝꯆꯥ ꯆꯠꯂꯨ ꯀꯩꯊꯦꯜꯗꯒꯤꯅꯦ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯨꯁꯨ ꯉꯁꯤꯗꯤ ꯉꯥ ꯆꯥꯁꯤ ꯏꯃꯧꯅ ꯊꯣꯡꯕ ꯆꯥꯛ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯃꯥꯁꯤ ꯆꯠꯂꯨ ꯆꯠꯂꯨ ꯉꯥ ꯑꯃ ꯂꯩꯔꯨꯁꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯁꯤ ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯕꯨ ꯍꯩ ꯇꯊꯣꯟ ꯅꯪꯁꯨ ꯆꯥꯛꯀ ꯆꯥꯗꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯏꯃꯥ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥꯗꯨ ꯆꯠꯈꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯦꯝꯕꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯥꯡꯒꯣꯜꯗ ꯁꯈꯤ ꯑꯃꯗꯤ ꯃꯁꯨꯅ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯗ ꯏꯃꯨꯡꯗꯨ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ ꯑꯁꯨꯝꯅ ꯁꯈꯤꯒꯤ ꯏꯃꯨꯡꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ